Angang amagi oina chahi tara phawba haibase sananingba koichen cheningba wakhal leitadriba malem punsigi tungi punsigi matangda khanba matam natte adubu angakpagi angang ama chahi nipan ta faringai world gi fauraba physicist mathematician ama oikiba amasung prithibida leiriba aphawba university sing educationist sing amadi aphawba professor kayana angang asigi haisingba bu tasengna recognize tawkiba haibase araiba wanatte sasin na banate angang ase ngasidi matam asigi Einstein haina khangnare scientist amani haina recognize tawkhre masiga loinana angang ase aphawba mathematician ni science ki maruiba equation sing amadi problem kaya solve tawba ngambani. Yes guys, wafam ase haijin na banate matam asida magi matangda yang launa nainariba university kaya na invite tawraga lecture tawhaliba angang ni. India ga loinana miyoi kaya na angang asida Nobel Prize pinaba recommend tawkrabani. Yes guys, angang asigi ming Suborno Issac Bari kawi magi ming Suborno Bari khaktani adubu scientist sar Isaac Newton gi mingi wahai Isaac haibase magi ming da napsenkre ngasidi angang professor asibu mayamna Suborno Issac Bari haina khangnare. Suborno chahi nipan makhai ta faringai prithibi gi khwaidagi angang oiba professor gi mingthola se New York ki state governor na mabu state asigi khwaidagi chawba mingthola si pikhibani. Suborno hojikti chahi mapan sure. Suborno 2012 ki 9 April da New York ta laikiba Bangladesh ki family amada pokpani. Mapa gi ming Rashidul Bari amasung mama gi ming na Rashida Bari kawi. Mapa su mathematician amani. Suborno na mingthola si phangkibagi history da mana physics amadi chemistry gi field da PhD level gi satra mana solve tawgadaba equation kaya gi problem sing solve tawba ngamkibanani. 2018 da mahak Harvard University dagi scientist amagi mingthol phangki. Nobel Award phangkraba Kailash Satyarthi na Suborno bu Delhi da scientist amagi mingda Global Child Prodigy Award piki. Mumbai University na mahak pu visiting professor ama oina appoint tawkhre. Physics ki oina khwaidagi chawba wafam amana 2014 da New York City ki President Dr. Lisa Koikona Suborno bu aikhoi gi matam gi Einstein ni haina mingthol piki. Kharani mangda New York ki State Governor Andrew Cuomo na delegates khara Suborno gi yumda tharakki. Makoina Suborno bu governor ga unabagi damak invite toramki. Masigi pawasi tabada haraubana kapki Suborno gi mamasu. Governor na mangonda piba certificate aduda 19.4 million New York ki missing maikai dagi oiraga asumna iki. Suborno na mathematics amadi science ta hainariba asigi mategna prithibi asibu terrorist free ama semnaba yamna chawba khudol ama tambiri. Nahak adugumba misakni madudi yamna nauriba chahi asida prithibi bu angakpa amadi awonba saktam amada uhalli. Mathematics amadi physics ki matengna nahak malemda child prodigy ama oina sakhangnare amasung nahak ki lairik ki matengna su afaba malem ama semgatnaba hotnabagi damak thagatchei. Suborno gi asigumba maipakpa asida entire Bangladesh ka loinana mi khudingsu ngamkhai leitana harawnai. Ngasidi Suborno gi khutta $3 million paisa lay chahi mapan tafari. Suborno na The Love kauba lairik ama ikre mahak ase taseng namaki gifted child ni asum na hai mahak tha tarukta subada wangang bahoraki. Masidagi hena ngakningai leite malemda prithibigi akhang haisingna Suborno dagi angak pa pothok kaya gi expectation taunari.